ngasi numidang asi aina nungsiba amasung ngakpibagi wakhallon asigi matangda haizaningi aina handakta ngakpiduna nasada kanaba ama tawjo haiba lairik ama ikhre madu iba matamda aikhoisi asauba Christian oiroidabani haiba asi isada ningsingzahali aina nungsiba haiba wahai asi nahan Greek ki dictionary da yengjai masi toina pajaningi maramdi aibu madugi maikaida pubi aduga masi ishwargi aningbani nungsiba haibasina Christian gi maru oiba yumphamni aduga yekpa warauba ngakpidaba haiba asi nungsiba natte asauba asi nungsiba natte nungsibana Christian gi yumpham oiragadi aikhoina sauba matamda karisu kaide haina karigi khangadawribano aikhoina church lakpada thong hek kansilakpaga momon tawba khakna aikhoida asauba leite haiba yaroi nakhoi kharabudi leite adubu nakhoi ayambadi mafam asida lakpada sauraga laklamba yai nangna sauningba mi aduga nahak lakminnarambasu yai nahakna ka asida hek sanglakpaga adum sauninglambasу yai nangna pamba sittu phangde nangna sakhaningba isaidu makhoina saklakte maingaldu nungaite irai laiba pot macha macha da aikhoisi yamna sawi ngasi mayamda masi tahaningi maramdi masi yamna maru oi ishwar thajaba amagi punsida lai fattabana sanglakpa asi ngakpidabagi thong hangdokpadagi changlai aikhoi ishwargi wahai pareng ani yengsi ani Korintia ani gi tara mathoi masi pakhol chatpa polna hairibani nakhoina kanagumba mi amabu karigumba maram amagidamak ngakpirabadi aina su ngakpi maramdi aina kanagumbabu ngakpigadaba maram leirabadi aina ngakpikhraba adu nakhoigi maramgidamak Kristagi mangda aina ngakpire natrabadi saitanna aikhoidagi khudongchaba lawgani maramdi nahakki khujin thaurangsing adu aikhoina khangdaba natte ngasi mafam asida leiriba samasya leiba mising kharada yeknabana khudongchaba lawba haibasi oithoi madugi samasya adu lokthokpinaba nahak prarthana kanna tawramba yai adubu nangbu nungai handaba kanagumba amabudi nahakna ngakpiba ngamlamdaba yai nahakna ngakpidragadi nahakki paukhum phangloi Joyce aingonda karamna phawbage haiba nahaknadi khangdaba haiba yai adubu ai haizage masi yamna minungsi leitabagi wadi nangonda karamna yaubage haiba adu aingonda darkar tade aikhoina darkar tade haibadi aikhoisi aikhoida karamna phawbage haibasi ka hena khanmankhre aikhoi adum nungaina phawradi kaidowni khalle adubu asengbadi aikhoi adum nungaina phawba haibadudi oiroi minungsi setchillu haina Korintia da haibadi nahakna pandam leina minungsi utpa yai minungsi utpa haibasi laide maramdi nahakna minungsi utpa matamda madu utfam thoktaba kanagumba amada karigumba afaba ama tawbiribani nahakna ai madu tawroi maramdi nangna aingonda tawrakhiba adu lali haibiyai adubu Bible nadi minungsi setchillu aduga pumnamak sigi mathakta nungsiba setchillu haina hai aigi chahi 10-15 asi aina tamjakhiba yamna maru oiba adudi aina pandam amagi makhada thabak tawba asini tawningba phawbagi nattaba adubu pandam leina tawba asini aina achumba adu tawningdaba phawba matamda achumba adu aina tawrabadi ai mayamda chawkhatlaklibani aina tawningba aphawba irai laibasing adu aina tawragadi madu aina hanana ngamkhraba
ꯑꯃ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯆꯨꯝꯕ ꯇꯧꯕ ꯑꯁꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯗꯨ ꯅꯍꯥꯛꯅ ꯂꯨꯔꯕꯁꯨ ꯋꯥꯔꯕꯁꯨ ꯇꯧꯕ ꯃꯇꯝꯗ ꯅꯍꯥꯛ ꯊꯋꯥꯏꯗ ꯆꯥꯎꯈꯠꯂꯤꯕꯅꯤ꯫ ꯑꯐꯕ ꯑꯆꯨꯝꯕ ꯇꯧꯕꯗ ꯅꯤꯡꯍꯟꯅꯒꯅꯨ꯫ ꯑꯦꯐꯤꯁꯥ 4:13 ꯁꯥꯎ ꯑꯗꯨꯕꯨ ꯄꯥꯞ ꯇꯧꯒꯅꯨ꯫ ꯅꯍꯥꯛꯅ ꯁꯥꯎꯕ ꯃꯇꯝꯗ ꯄꯥꯞ ꯇꯧꯗꯕ ꯌꯥꯏ꯫ ꯁꯥꯎꯕ ꯍꯥꯏꯕꯁꯤꯃꯛꯇꯤ ꯄꯥꯞ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯅꯤ ꯄꯥꯞꯁꯤ꯫ ꯅꯍꯥꯛꯅ ꯁꯥꯎꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯍꯟꯈꯤꯒꯅꯨ꯫ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯏꯁ꯭ꯋꯔ ꯈꯨꯔꯨꯝꯂꯤꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯥꯎꯅ ꯇꯨꯝꯈꯤꯕ ꯀꯌꯥꯝ ꯌꯥꯎꯔꯝꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯅꯍꯥꯛꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯒ ꯈꯠꯅꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯉꯣꯟꯗ ꯅꯣꯜꯂꯨꯛꯇꯨꯅ ꯅꯪꯅ ꯂꯥꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯈꯣꯏꯗ ꯅꯪꯅ ꯆꯠꯇꯨꯅ ꯊꯦꯝꯖꯤꯜꯂꯨ ꯍꯥꯏꯔꯒꯁꯨ ꯅꯍꯥꯛꯅꯗꯤ ꯁꯥꯎꯅ ꯑꯗꯨꯝ ꯐꯃꯨꯡꯗ ꯆꯪꯈꯤꯕ ꯌꯥꯏ, ꯃꯔꯝꯗꯤ ꯃꯗꯨ ꯑꯆꯧꯕ ꯑꯃꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯑꯩꯅ ꯂꯥꯟꯕꯁꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯃꯤꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯔꯨꯕ ꯑꯃ ꯇꯧꯍꯜꯂꯒ ꯑꯩꯈꯣꯏꯅ ꯍꯨꯃꯥꯡ ꯇꯥꯕ ꯑꯗꯨ ꯃꯍꯥꯛꯅ ꯌꯦꯡꯅꯕꯒꯤ ꯃꯇꯧ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯃꯁꯤ ꯇꯥꯕꯤꯌꯨ, ꯃꯁꯤꯗꯪ ꯇꯥꯔꯕꯁꯨ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯌꯥꯔꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯀꯔꯤꯅꯣ ꯑꯃ ꯇꯧꯅꯅꯕ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯃꯗꯨ ꯇꯧꯔꯒꯗꯤ ꯃꯗꯨꯅ ꯍꯌꯦꯡ ꯅꯉꯣꯟꯗ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯔꯨꯕ ꯈꯨꯗꯤꯡꯃꯛ, ꯅꯉꯣꯟꯗ ꯊꯥꯗꯣꯛꯎ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ, ꯅꯍꯥꯛꯅꯗꯤ ꯇꯧꯅꯤꯡꯗꯕ, ꯃꯍꯥꯛꯅꯗꯤ ꯇꯧ ꯍꯥꯏꯔꯛꯄ, ꯅꯍꯥꯛꯅꯗꯤ ꯂꯩꯅꯤꯡꯗꯕ, ꯃꯍꯥꯛꯅꯗꯤ ꯂꯩꯌꯨ ꯍꯥꯏꯔꯛꯄ, ꯃꯍꯥꯛꯅꯗꯤ ꯂꯩꯅꯤꯡꯗꯕ, ꯅꯍꯥꯛꯅꯗꯤ ꯂꯩꯅꯤꯡꯕ ꯃꯐꯝ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯅ ꯂꯩꯃꯤꯟꯅꯅꯤꯡꯗꯕ, ꯃꯍꯥꯛꯅꯗꯤ ꯂꯩꯃꯤꯟꯅꯧ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯄꯨ ꯋꯥꯍꯟꯅꯕ ꯃꯍꯥꯛꯅ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯈꯟꯕꯗ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯦꯟꯅ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯍꯦꯟꯅ ꯇꯧꯕ ꯌꯥꯕ ꯃꯐꯝ ꯑꯃꯗ ꯅꯍꯥꯛꯄꯨ ꯊꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁꯥꯎꯕ ꯌꯦꯛꯄ, ꯃꯍꯥꯛꯄꯨ ꯁꯣꯛꯍꯟꯕ ꯃꯤꯗꯨꯒ ꯋꯥꯔꯤ ꯁꯥꯅꯅꯤꯡꯗꯕ, ꯑꯗꯨꯒꯨꯝꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯆꯠꯄ ꯉꯝꯅꯅꯕ ꯑꯩꯒꯤ ꯏꯆꯤꯜ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯏꯁ꯭ꯋꯔꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯁꯥꯎꯕ ꯑꯌꯦꯛꯄ ꯋꯥꯔꯧꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯂꯒꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯅꯍꯥꯛ ꯉꯛꯀꯅꯤ꯫ ꯑꯉꯛꯄ ꯑꯃꯒꯤꯗꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ, ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯗꯤ ꯂꯧꯊꯣꯛꯇꯕ ꯃꯤꯁꯤꯡ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯁꯛ ꯐꯖꯈ꯭ꯔꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯌꯥꯝꯅ ꯌꯥꯎꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯎꯔꯕꯗꯤ ꯅꯍꯥꯛ ꯉꯛꯀꯅꯤ꯫ ꯅꯍꯥꯛ ꯏꯁꯩꯗꯤ ꯁꯛꯏ, ꯅꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇ꯭ꯌꯟꯒꯤ ꯃꯥꯔꯛꯇ ꯊꯦꯠꯄꯒꯨꯝꯕꯅꯤ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟꯒꯤ ꯑꯣꯏꯕ ꯂꯤꯛ ꯀꯣꯟ ꯁꯤꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯕꯥꯏꯕꯜ ꯄꯨꯔꯛꯏ, ꯁꯤꯗꯤ ꯂꯩ, ꯑꯗꯨꯕꯨ ꯅꯪ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯥꯎꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯅꯍꯥꯛ ꯈꯜꯂꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯖꯤꯁꯨꯅ ꯄꯥꯡ ꯇꯤꯡꯕ ꯃꯇꯝꯗ, ꯏꯄꯥ, ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯃꯈꯣꯏ ꯈꯪꯖꯗꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯐꯦꯟꯗ ꯅꯨꯡꯗ ꯊꯣꯝꯕ ꯃꯇꯝꯗ, ꯏꯄꯥ, ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯈꯣꯏ ꯈꯪꯖꯗꯦ ꯍꯥꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯅꯍꯥꯛꯅ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯂꯒꯗꯤ ꯃꯁꯤꯅ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕ ꯉꯝꯒꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯈꯤ, ꯖꯣꯏꯁ, ꯀꯅꯥꯒꯨꯝꯕꯅ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯜꯂꯛꯇꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯈꯣꯏ ꯃꯁꯥꯗ ꯇꯧꯖꯔꯤꯕꯅꯤ, ꯑꯗꯨꯗ ꯑꯣꯏꯅ ꯅꯍꯥꯛꯅ ꯈꯟꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯌꯦꯡꯉꯨ, ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯕꯨ ꯃꯤꯅ ꯅꯨꯡꯉꯥꯏꯍꯟꯗꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯍꯦꯛꯇ ꯂꯥꯏꯅ ꯂꯧꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯌꯥꯎꯕꯤꯔꯤꯀꯣ? ꯀꯅꯥꯒꯨꯝꯕꯅ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯣ ꯁꯣꯛꯍꯜꯂꯛꯄꯗ ꯅꯪ ꯀꯔꯤ ꯇꯧꯏ? ꯅꯍꯥꯛꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯁꯣꯛꯍꯜꯂꯕꯗꯤ ꯅꯨꯃꯤꯠꯇꯨꯃ ꯑꯩ
ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯕꯗ ꯋꯥꯒꯅꯤ꯫ ꯑꯃꯦꯟ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗ ꯃꯤꯅ ꯊꯤꯅ ꯇꯧꯕꯗ ꯁꯤꯊꯕꯤꯗꯕ, ꯐꯖꯗꯅ ꯇꯧꯕꯤꯕꯗ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯄꯥꯝꯗꯦ꯫ ꯃꯗꯨꯅꯅꯤ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯅꯪꯒꯤ ꯌꯦꯛꯅꯕꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯕ ꯗꯔꯀꯥꯔ ꯂꯩ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯝꯖꯤꯟꯒꯗꯕꯅꯤ, ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯁꯣꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯅꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ꯫ ꯅꯍꯥꯛꯅ ꯁꯥꯎꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯍꯟꯈꯤꯒꯅꯨ꯫ ꯃꯁꯤꯅ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯨꯗꯤ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯐꯥꯎꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯅꯍꯥꯛꯅ ꯂꯦꯞꯄ ꯋꯥꯔꯦꯞ ꯑꯗꯨꯅꯤ꯫ ꯑꯩꯅ ꯗꯦꯕꯇ ꯁꯥꯎꯔꯒꯗꯤ ꯑꯩꯅ ꯐꯥꯎꯒꯦꯔꯥ ꯐꯥꯎꯔꯣꯏꯔꯥ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯍꯥꯛ ꯇꯝꯖꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯥꯎꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕ ꯑꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯈꯤꯕ ꯑꯁꯤꯅꯤ꯫ ꯆꯦꯛꯄꯜ ꯑꯃ ꯈꯥꯒꯠꯄ ꯑꯁꯤꯅꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯅ ꯃꯃꯥꯡ ꯊꯣꯡꯗ ꯊꯣꯛꯂꯒ ꯃꯅꯤꯡ ꯊꯣꯡꯗ ꯑꯣꯏꯅ ꯆꯪꯂꯛꯏ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯈꯪꯕꯤꯔꯤꯕ꯭ꯔꯣ ꯃꯌꯥꯝ? ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯨꯠꯕꯣꯜ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯕ ꯌꯥꯏ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯈꯪꯖꯔꯦ꯫ ꯊꯛꯄ ꯌꯥꯕ ꯑꯃ ꯄꯨꯕꯤꯔꯛꯎꯔꯥ? ꯅꯪ ꯅꯨꯡꯁꯤꯔꯦ, ꯑꯩꯗꯤ ꯇꯝꯃꯨꯒꯦ ꯌꯥꯝꯅ ꯊꯨꯅ꯫ ꯑꯁꯤꯒꯨꯝꯕ ꯁꯥꯎꯕꯒꯤ ꯊꯕꯛ ꯑꯁꯤ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡꯒꯤꯗꯤ ꯑꯆꯧꯕ ꯁꯃꯁ꯭ꯌꯥ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯀꯅꯥ ꯀꯅꯥ ꯊꯥꯖꯕꯤꯕꯒꯦ? ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯂꯩ꯫ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯗꯥꯌꯤꯇ꯭ꯌ ꯑꯃꯃꯝ ꯂꯧꯅꯒꯗꯕꯅꯤ꯫ ꯑꯩ ꯁꯥꯎꯅ ꯍꯤꯡꯂꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯀꯗꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯑꯗꯨ ꯅꯪꯅ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯅꯪꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯅꯍꯥꯛ ꯉꯝꯃꯤ꯫ ꯑꯆꯨꯝꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯇꯧꯔꯛꯂꯒꯗꯤ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯑꯗꯨꯁꯨ ꯇꯨꯡ ꯏꯜꯂꯛꯀꯅꯤ꯫ ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ, ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯗꯨ ꯀꯨꯏꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯑꯗꯨꯁꯨ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯌꯦꯛꯅꯕꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯕ ꯃꯇꯝꯗ ꯀꯥꯟꯅꯕ ꯑꯃꯗꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯔꯤꯕ ꯃꯤ ꯑꯗꯨꯗ ꯅꯍꯥꯛ ꯁꯥꯎꯕ ꯋꯥꯒꯅꯤ, ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯛꯇꯕ ꯃꯤꯁꯤꯡꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯧꯕꯤꯌꯨ꯫ ꯀꯥꯟꯗ ꯇꯧꯕ ꯌꯥꯕ ꯑꯃꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎ꯫ ꯅꯩꯅꯧ, ꯑꯩꯅ ꯀꯣꯛ ꯆꯤꯛꯂꯒꯗꯤ ꯀꯣꯛꯇ ꯕꯦꯅꯦꯠ ꯅꯞꯇꯦ꯫ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕꯗ ꯁꯥꯎꯔꯒ ꯆꯥꯎꯈꯠꯄꯒꯤ ꯃꯇꯥꯡꯗ ꯇꯥꯔꯒ ꯌꯥꯔꯣꯏ꯫ ꯅꯍꯥꯛ ꯑꯁꯥꯎꯕ, ꯑꯌꯦꯛꯄ, ꯋꯥꯔꯧꯕ, ꯉꯥꯛꯄꯤꯗꯕ ꯑꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ, ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯑꯐꯥ ꯑꯄꯨꯟ ꯈꯨꯗꯤꯡꯃꯛ ꯃꯥꯡꯍꯟꯈꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯄꯥꯎ꯫ ꯅꯩꯅꯧ, ꯑꯗꯨꯗꯒꯤ ꯅꯍꯥꯛꯀꯤ ꯆꯥꯎꯈꯠꯄ ꯑꯗꯨ ꯃꯇꯨꯡ ꯏꯜꯂꯛꯀꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕ ꯍꯥꯟꯅ ꯊꯤꯌꯨ, ꯑꯗꯨꯒ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯍꯥꯞꯆꯤꯟꯒꯅꯤ꯫ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯨ ꯊꯤꯌꯨ, ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯕꯁꯤꯡ ꯑꯗꯨ ꯇꯧꯅꯅꯕ ꯊꯤꯌꯨ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯕꯣꯔꯁꯤꯡ ꯍꯥꯞꯆꯤꯟꯕꯤꯒꯅꯤ꯫ ꯕꯣꯔꯗ ꯅꯪꯅ ꯇꯥꯟꯅꯔꯣꯏꯗꯕꯅꯤ, ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯇꯥꯟꯅꯍꯜꯂꯨ꯫ ꯐꯤꯂꯤꯞꯄꯤꯌꯥ 2:5ꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯃꯛ ꯑꯩꯈꯣꯏꯗꯁꯨ ꯂꯩꯌꯨ ꯍꯥꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯝꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯣꯜꯂꯨꯛꯆꯈꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯌꯥꯎꯔꯤ꯫ ꯅꯣꯜꯂꯨꯛꯄ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯀꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯋꯥꯕ꯫ ꯖꯤꯁꯨꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯅꯤꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯣꯜꯂꯨꯛꯄꯅꯤ꯫ ꯅꯣꯜꯂꯨꯛꯄ ꯌꯥꯎꯗꯅ ꯑꯩꯈꯣꯏ
ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯌꯥꯔꯣꯏ, ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯑꯩ ꯍꯥꯏꯗꯣꯛꯄꯗꯗꯤ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯍꯥꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯗꯦꯕꯇ ꯅꯠꯇꯦ, ꯗꯦꯕꯀ ꯑꯩꯒ ꯌꯥꯝꯅ ꯀꯨꯏꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ꯫ ꯆꯍꯤ 94 ꯁꯨꯔꯦ꯫ ꯃꯃꯥꯡꯒꯤ ꯖꯅꯨꯋꯥꯔꯤꯗ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯤ ꯈꯠꯅꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯅꯣ ꯑꯃꯗ ꯁꯥꯎꯈꯤ꯫ ꯑꯩ ꯂꯣꯏꯅꯗꯤ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯑꯩꯅ ꯍꯟꯗꯛꯇ ꯏꯈꯤꯕ ꯂꯥꯏꯔꯤꯛꯇꯨꯗ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯌꯥꯎꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯔꯝ ꯆꯥꯗꯅ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗꯕ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯞꯀꯠꯂꯛꯈꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯩ ꯁꯥꯎꯈꯤ꯫ ꯑꯩ ꯃꯗꯨ ꯄꯥꯛ ꯍꯦꯛ ꯇꯧꯗꯕꯅꯤ꯫ ꯑꯩꯅ ꯃꯍꯥꯛ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯇꯝꯈꯤ꯫ ꯑꯩꯅ ꯗꯦꯕꯇ ꯍꯥꯏꯈꯤ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯇꯝꯈꯤ꯫ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯁꯥꯟꯅꯒꯅꯤ꯫ ꯃꯔꯝꯗꯤ ꯅꯨꯡꯁꯤꯕꯅ ꯀꯨꯞꯁꯤꯜꯂꯤ, ꯅꯨꯡꯁꯤꯕꯅ ꯄꯨꯊꯣꯛꯇꯦ, ꯅꯨꯡꯁꯤꯕꯅ ꯀꯨꯞꯁꯤꯜꯂꯤ, ꯅꯨꯡꯁꯤꯕꯅ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯃꯥꯡꯗꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯈꯤ, ꯃꯗꯨꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯄꯥꯝꯗꯕ ꯈꯛꯇꯪ ꯅꯠꯇꯗꯨꯅ ꯃꯤ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯄꯥꯝꯕ ꯑꯩꯅ ꯄꯥꯝꯈꯤꯗꯦ꯫ ꯅꯉꯣꯟꯗ ꯀꯅꯥꯅꯣ ꯑꯃꯅ ꯅꯨꯡꯉꯥꯏꯍꯜꯂꯛꯇꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯁꯥꯎꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯃꯗꯨꯗ ꯅꯍꯥꯛ ꯁꯥꯎꯅꯤꯡꯗꯕ꯭ꯔꯅꯦ? ꯑꯩ ꯋꯥ ꯑꯃ ꯑꯅꯤꯈꯛꯇ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯅꯍꯥꯛ ꯍꯥꯏꯅꯤꯡꯗ꯭ꯔꯥ? ꯅꯨꯃꯤꯠ 6 ꯍꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛ ꯉꯥꯏꯈꯤ꯫ ꯀꯣꯜ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗꯦ꯫ ꯑꯌꯨꯛ ꯑꯃ ꯑꯩ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯇꯝꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯁꯤ ꯋꯥꯏ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯇꯥꯕ ꯄꯥꯝꯗꯕ ꯑꯃ ꯃꯍꯥꯛꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯌꯨꯛ ꯑꯃ ꯑꯩꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤꯉꯩꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯕꯤꯔꯛꯈꯤ ꯃꯗꯨꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯌꯨ ꯍꯥꯏꯅ꯫ ꯑꯩꯅ ꯑꯣ ꯏꯁ꯭ꯋꯔ, ꯅꯠꯇꯦ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯟꯕꯤꯗꯨꯅ ꯑꯗꯨꯃꯠꯇꯗꯤ ꯑꯩꯅ ꯅꯠꯇꯕ ꯀꯅꯥꯅꯣ ꯑꯃ ꯑꯆꯨꯝꯕ ꯑꯗꯨ ꯇꯧꯍꯟꯕ ꯌꯥꯒꯗ꯭ꯔꯥ? ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯈ꯭ꯔꯤꯁꯇ꯭ꯌꯟꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯁꯣꯏꯗꯅ ꯃꯥꯅꯤ, ꯅꯪꯅ ꯑꯩꯕꯨ ꯁꯣꯛꯍꯟꯈꯤ, ꯅꯪ ꯑꯗꯨꯝꯅ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯈꯪꯏ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤ, ꯐꯔꯦ ꯏꯁ꯭ꯋꯔ, ꯑꯩ ꯃꯗꯨ ꯇꯧꯔꯒꯦ, ꯃꯔꯝꯗꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯅ ꯍꯥꯏꯕ ꯑꯩ ꯏꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯆꯥꯟꯕꯤꯗꯨꯅ ꯃꯍꯥꯛꯁꯨ ꯑꯩꯁꯨ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯛꯇꯪꯗꯤ ꯍꯥꯏꯍꯟꯕꯤꯒꯦꯔꯥ? ꯑꯗꯨꯅ ꯑꯩꯅ ꯀꯣꯜ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯐꯣꯟ ꯄꯥꯏꯔꯛꯂꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯧꯈꯤꯕꯅꯤ, ꯃꯔꯝꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯄꯥꯏꯒꯟꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯅꯅꯕ꯫ ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯁꯣꯏꯈ꯭ꯔꯦ, ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛꯅꯁꯨ ꯃꯗꯨ ꯅꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯈꯟꯒꯅꯨ, ꯑꯩꯁꯨ ꯅꯨꯃꯤꯠ ꯑꯗꯨ ꯐꯖꯅ ꯇꯧꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯌꯥꯝꯅ ꯐꯖꯈꯤ꯫ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ プレꯁꯔ ꯈꯨꯗꯤꯡꯃꯛ ꯃꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯥꯟꯕ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯁꯣꯏ ꯍꯥꯏꯕ ꯑꯁꯤ ꯃꯉꯣꯟꯗ ꯈꯪꯍꯜꯂꯝꯗ꯭ꯔꯒꯗꯤ ꯃꯗꯨ ꯑꯣꯏꯔꯝꯂꯣꯏ꯫ ꯀꯅꯥꯅꯣ ꯑꯃꯅ ꯅꯉꯣꯟꯗ ꯂꯥꯜꯂꯛꯂꯒꯁꯨ ꯅꯪꯅ ꯁꯥꯎꯅ ꯈꯨꯠ ꯍꯟꯕꯕꯨꯗꯤ ꯂꯥꯜꯂꯤ꯫ ꯑꯩꯈꯣꯏꯁꯤ ꯆꯨꯝꯅ ꯂꯥꯏꯅ ꯇꯤꯟꯅꯕ ꯌꯥꯕ ꯑꯣꯏꯅꯕ ꯇꯝꯒꯗꯕꯅꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯤ ꯇꯤꯟꯅꯕꯗ ꯂꯥꯏꯕ ꯃꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯁꯦꯝꯒꯠꯆꯔꯦ꯫ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯃ ꯂꯩ, ꯃꯁꯤꯅ ꯕꯥꯏꯕꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯋꯥꯍꯩꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯃꯗꯨꯗꯤ ꯃꯦꯊ꯭ꯌꯨ 19:19-20 ꯌꯥꯎꯏ꯫ ꯆꯣꯛꯊꯔꯕ ꯑꯃꯁꯨꯡ ꯄꯣꯠꯂꯨꯝ ꯄꯨꯕ ꯁꯥ,
ꯑꯩꯉꯣꯟꯗ ꯂꯥꯛꯎ, ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯣꯊꯥꯍꯟꯕꯤꯒꯅꯤ, ꯑꯩꯒꯤ ꯄꯣꯠꯄꯨ ꯅꯊꯛꯇ ꯊꯣꯡꯒꯠꯂꯨ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧ, ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯅꯣꯜꯂꯨꯛꯏ, ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏꯒꯤꯗꯃꯛ ꯄꯣꯊꯥꯕ ꯐꯪꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯣꯠꯄꯨꯗꯤ ꯂꯥꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯣꯠꯂꯨꯝꯗꯤ ꯌꯥꯡꯏ꯫ ꯑꯩꯍꯥꯛ ꯌꯥꯝꯅ ꯁꯥꯎꯒꯟꯕ, ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯩꯒꯤ ꯏꯄꯥꯅ ꯌꯣꯛꯂꯛꯏ꯫ ꯑꯩꯒꯤ ꯉꯜꯂꯤꯉꯩ ꯄꯨꯟꯁꯤꯗ ꯃꯤꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯊꯤꯔꯝꯃꯤ꯫ ꯅꯍꯥꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯃꯤꯒꯤ ꯑꯁꯣꯏꯕ ꯌꯥꯝꯅ ꯊꯤꯒꯅꯤ꯫ ꯑꯅꯤꯃꯛ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯁꯣꯏꯕ ꯊꯤꯕ ꯍꯥꯏꯕꯗꯤ ꯅꯍꯥꯛꯅ ꯑꯁꯥ ꯇꯧꯖꯕ ꯃꯤ ꯈꯔ ꯅꯠꯇ꯭ꯔꯒ ꯐꯤꯚꯝ ꯈꯔ ꯊꯝꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯁꯥ ꯇꯧꯖꯔꯤꯕꯁꯤꯡ ꯑꯗꯨ ꯐꯪꯗ꯭ꯔꯒꯗꯤ ꯅꯍꯥꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯒ ꯃꯗꯨ ꯀꯅꯥꯅꯣ ꯑꯃꯗ ꯈꯪꯍꯜꯂꯛꯀꯅꯤ꯫ ꯍꯣꯏ, ꯑꯩꯈꯣꯏ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯁꯥ, ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯏ, ꯑꯗꯨꯕꯨ ꯃꯄꯨꯡ ꯄꯨꯔꯥ ꯐꯥꯕ ꯑꯗꯨ ꯃꯤꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯗꯦ꯫ ꯃꯄꯨꯡ ꯐꯥꯕ ꯆꯔꯆ ꯑꯃ ꯂꯩꯔꯣꯏ, ꯃꯄꯨꯡ ꯐꯥꯕ ꯊꯕꯛ ꯑꯃ ꯂꯩꯔꯣꯏ, ꯂꯨꯍꯣꯡꯒꯦ ꯍꯥꯏꯅ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯊꯤꯕ ꯉꯝꯂꯣꯏ, ꯃꯄꯨꯡ ꯐꯥꯕ ꯑꯉꯥꯡ ꯐꯪꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯖꯤꯁꯨ ꯗꯔꯀꯥꯔ ꯂꯩꯔꯝꯂꯣꯏ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯁꯣꯟꯕ ꯂꯩ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯀꯟꯕ ꯖꯒꯥ ꯂꯩ꯫ ꯑꯗꯨꯅꯅꯤ ꯕꯥꯏꯕꯜ ꯑꯁꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯑꯁꯤꯅ ꯄꯤꯛ ꯊꯜꯂꯤꯕ ꯑꯁꯤ꯫ ꯑꯩꯈꯣꯏ ꯉꯥꯛꯄꯤ ꯍꯩꯕ ꯑꯣꯏꯒꯗꯕꯅꯤ, ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯦꯝꯒꯠꯀꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯃꯗꯨ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯃꯗꯨꯒꯤꯗꯃꯛ ꯋꯥꯔꯨꯅꯨ, ꯃꯗꯨ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ, ꯑꯩꯁꯨ ꯑꯁꯣꯏꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯕꯁꯤꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯀꯔꯝꯅ ꯇꯧꯕ ꯉꯝꯂꯤꯕꯅꯣ? ꯃꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯤꯅꯣ? ꯀꯔꯝꯅ ꯑꯗꯨꯛ ꯄꯪꯅ ꯑꯗꯨꯒꯨꯝꯕ ꯑꯁꯣꯏꯕ ꯑꯗꯨ ꯅꯍꯥꯛꯅ ꯇꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯅꯣꯜꯂꯨꯛꯄ ꯃꯤ ꯑꯃꯅꯗꯤ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯈꯪꯏ꯫ ꯅꯣꯜꯂꯨꯛꯄ ꯃꯤ ꯑꯃꯅꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯤꯅꯨꯡꯁꯤ ꯅꯠꯇꯅ, ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜ ꯌꯥꯎꯗꯅ, ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯑꯣꯏꯕ ꯉꯝꯗꯦ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯅꯅꯤ ꯃꯦꯊ꯭ꯌꯨꯒꯤ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ꯫ ꯄꯤꯇꯔꯅ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨ ꯀꯌꯥꯔꯛ ꯉꯥꯛꯄꯤꯒꯗꯒꯦ ꯍꯪꯕꯗ ꯄꯤꯇꯔꯅ ꯃꯍꯥꯛꯀꯤ ꯉꯝꯈꯩ ꯑꯃ ꯂꯩ ꯈꯜꯂꯝꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯜꯂꯤ, ꯑꯩ ꯃꯁꯤ ꯈꯜꯂꯤ, ꯅꯪꯅ ꯃꯗꯨ ꯑꯃꯨꯛꯀ ꯇꯧꯔꯛꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯉꯝꯈꯩ ꯑꯗꯨ ꯌꯧꯔꯅꯤ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯁꯦꯜ ꯁꯤꯡꯕ ꯉꯝꯗꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯕꯤꯈꯤ꯫ ꯃꯍꯥꯛꯀꯤ ꯁꯦꯟꯗꯣꯟ ꯑꯗꯨ ꯀꯣꯛꯄꯤꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯃꯄꯨ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯃꯛꯅ ꯅꯍꯥꯛꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯁꯥꯎꯕ ꯑꯣꯏꯔꯒꯗꯤ ꯅꯨꯄꯥꯗꯨ ꯅꯍꯥꯛꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯍꯥꯛꯅ ꯉꯁꯤ ꯁꯥꯎꯔꯤꯕ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯍꯥꯛꯅꯤ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯁꯦꯟꯗꯣꯟꯗꯨ ꯁꯤꯡꯕ ꯉꯝꯗ꯭ꯔꯤ꯫ ꯅꯍꯥꯛꯅ ꯀꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯦ, ꯃꯍꯥꯛꯅ ꯊꯨꯅ ꯀꯣꯛꯄꯤꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯆꯪꯖꯕ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯅ ꯊꯧꯖꯥꯟꯕꯤ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯣꯛꯄꯤꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯣꯛꯍꯟꯕꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯃꯐꯝ ꯑꯁꯤ꯫ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯑꯁꯥ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯗꯦꯕꯀ ꯑꯩꯒ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯌꯥꯕ ꯇꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯆꯍꯤ ꯀꯌꯥ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯆꯥꯛꯁꯪꯗ ꯑꯩꯈꯣꯏ ꯎꯅꯈꯤ, ꯈꯨꯠ ꯁꯣꯛꯅꯈꯤ, ꯑꯃꯒ ꯑꯃ ꯌꯦꯡꯅꯈꯤ꯫ ꯑꯩꯅ ꯍꯥꯏꯈꯤ, ꯅꯪꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯅ ꯅꯪꯕు ꯌꯥꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯅꯪꯕꯨ ꯅꯪꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤ
ꯁꯦꯝꯗꯣꯛꯀꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔ ꯈꯛꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯍꯥꯛꯅ ꯁꯥꯎꯖꯤꯜꯂꯒ ꯃꯍꯥꯛꯄꯨ ꯍꯣꯡꯗꯣꯛꯄ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯉꯥꯏꯍꯥꯛꯇꯤ ꯅꯍꯥꯛꯀ ꯆꯥꯟꯅꯅꯕ ꯍꯣꯡꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯊꯕꯛ ꯇꯧꯗ꯭ꯔꯒꯗꯤ ꯅꯍꯥꯛꯅ ꯇꯧꯍꯟꯗꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯒꯅꯤ꯫ ꯑꯗꯨꯅ ꯃꯤꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯕ ꯑꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯍꯣꯏ, ꯅꯍꯥꯛꯅ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯏ, ꯊꯧꯖꯥꯜ ꯂꯩꯕ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯗꯨ ꯑꯃꯠꯇ ꯊꯦꯡꯅꯗꯕꯗꯨ ꯅꯠꯇꯦ꯫ ꯖꯤꯁꯨꯅ ꯃꯤꯒ ꯊꯦꯡꯅꯈꯤ, ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯥꯌꯣꯛꯅꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤ꯫ ꯑꯩꯈꯣꯏꯅ ꯃꯤꯒ ꯍꯦꯟꯅ ꯂꯣꯏꯅꯔꯤꯈꯩ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯍꯦꯟꯅ ꯁꯣꯛꯍꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯩ, ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯑꯁꯣꯟꯕ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯏ꯫ ꯃꯤꯒꯤ ꯑꯁꯣꯏꯕ ꯑꯃꯁꯨꯡ ꯑꯁꯣꯟꯕꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏ ꯁꯦꯝꯒꯠꯄ ꯇꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨ ꯗꯔꯀꯥꯔ ꯂꯩꯔꯛꯈꯤꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite